ꯑꯩ ꯃꯔꯝꯗ ꯃꯤꯅ ꯐꯖꯅ ꯉꯥꯡꯅ ꯃꯥꯜꯂꯦ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯊꯔꯣꯏ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯔꯒ ꯂꯥꯛꯑꯦ ꯁꯤꯗ ꯊꯔꯣꯏ ꯂꯩꯔꯦꯀꯣ ꯃꯍꯤꯅ ꯁꯣꯟꯗ ꯂꯩꯔꯦ ꯑꯗꯩ ꯁꯤꯗ ꯃꯦꯊꯤ ꯃꯅꯥ ꯌꯣꯡꯆꯥꯛ ꯃꯤꯄꯤꯃ ꯂꯩꯔꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯤ ꯅꯠꯇꯦ ꯑꯗꯩ ꯁꯤꯗꯅ ꯄꯨꯗꯤꯅꯥ ꯂꯩꯔꯦ ꯄꯨꯗꯤꯅꯥꯁꯦ ꯁꯥꯊꯤꯅ ꯆꯥꯎꯕꯅꯤ ꯌꯦꯡꯉꯣ ꯃꯅꯥꯁꯦ ꯊꯔꯣꯏꯒꯤ ꯃꯍꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯍꯥꯏꯁꯦ ꯄꯩꯁꯜꯂꯒ ꯊꯝꯃꯒꯦ ꯑꯁ ꯑꯩ ꯆꯥꯛ ꯇꯣꯂꯛꯄꯗ ꯂꯤꯞꯁꯇꯤꯛꯀ ꯌꯥꯎꯗꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯗꯤ ꯌꯥꯎꯗ꯭ꯔꯤꯅꯦ ꯑꯗꯨꯃꯛꯄ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦꯕ ꯂꯤꯞꯁꯇꯤꯛ ꯇꯩꯗ꯭ꯔꯒꯗꯤ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯑꯩ ꯏꯄꯥꯝꯗꯩ ꯄꯤꯔꯛꯄ ꯊꯔꯣꯏꯅꯤ ꯑꯩꯈꯣꯏ ꯕꯨꯡꯉꯣꯅ ꯂꯧꯕꯨꯛꯇꯒꯤ ꯐꯥꯕ ꯀꯣꯡꯒ꯭ꯔꯦꯡꯁꯨ ꯂꯩꯍꯧꯔꯤ ꯀꯣꯡꯒ꯭ꯔꯦꯡꯁꯨ ꯄꯨ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯨ ꯄꯨꯔꯛꯇ꯭ꯔꯦ ꯆꯥꯛꯍꯥꯗꯨꯅ ꯈꯅꯥꯎꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯎꯋꯦ ꯌꯥꯝ ꯀꯨꯞꯄꯦꯕ ꯊꯔꯣꯏꯁꯦ ꯑꯩꯒꯤ ꯌꯨꯇꯨꯕ ꯍꯥꯡꯉꯛꯄꯗꯒꯤ ꯑꯍꯥꯟꯕ ꯑꯩꯒꯤ ꯏꯄꯥꯝꯗꯒꯤ ꯄꯤꯔꯛꯄ ꯍꯤꯟꯖꯥꯡꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯂꯩꯖꯍꯧꯔꯁꯅꯨ ꯍꯋꯥꯏꯖꯥꯔꯁꯦ ꯈꯨꯌꯥꯝ ꯑꯃ ꯄꯨꯗꯤꯅꯥ ꯌꯥꯔꯅꯤ ꯃꯅꯥ ꯃꯁꯤꯡ ꯆꯤꯛꯄꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ ꯑꯩꯁꯨ ꯂꯣꯏ ꯆꯥꯗꯣꯏꯅꯤ ꯁꯤ ꯃꯅꯥꯁꯤꯡ ꯊꯔꯣꯏꯁꯦ ꯀꯨꯞꯃꯟꯈꯔꯦ ꯑꯁꯤꯗꯣ ꯂꯣꯈꯥꯛ ꯀꯨꯏ ꯆꯪꯉꯅꯤ ꯁꯤꯃ ꯀꯔꯤ ꯈꯨꯍꯥꯎꯅꯣꯕ
ꯃꯦꯊꯤ ꯃꯅꯥꯅ ꯍꯥꯎꯕ ꯍꯦꯜꯂꯤ ꯑꯩꯗꯤ ꯊꯔꯣꯏ ꯆꯨꯞꯄ ꯌꯥꯝ ꯍꯩꯌꯦꯕ ꯃꯃꯥꯏ ꯂꯧꯊꯣꯛꯑꯕꯅꯦ ꯀꯩꯁꯨꯝ ꯄꯟꯗ꯭ꯔꯦ 하왜? Ahora sí, man. ꯆꯥꯛ ꯌꯥꯝ ꯍꯥꯏ ꯉꯁꯤ ꯑꯩ ꯃꯔꯝꯗ ꯃꯤꯅ ꯐꯖꯅ ꯉꯥꯡꯅ ꯃꯥꯜꯂꯦ ꯑꯐꯕ ꯉꯥꯡꯅꯩꯅꯤꯀꯣ ꯑꯐꯕ ꯈꯟꯗꯣꯛꯑ ꯂꯣꯏꯔꯦ 와, 뭐 먹고 싸나?
mẹ mới thay đổi lỗi chụp tôi này qua phải chụp ba điểm video sang rồi nèจากจ้าสุดเลยมานาจะเอาเลยเตะสิ่งก็เลี้ยงไม่จบมานาจะปุดีนากันเนี่ยเด็กกี้เมทีมานาก็จะเมทีมานาหน้าหาวไปเลยปุดีนาจะจำมันเดินตัวอยู่เนี่ยแกน้องตะกันเลยเมทีมานาดิคู่เอามาแล้วมายามไอ้กี่ทารอยเสียสิ่งก็จะเลี้ยงมิเนี่ยแบบทารอยจำจะเลี้ยงมันน่ะเตี้ยบอกว่าไอ้สิ่งจุดตัวนี่มินี่เจ้าข้างสร้างอะไรดูนั่นเนี่ยแบบไอ้วิดีโอยามสร้างอะไรมายามวิดีโอใช้เดี๋ยวนุ่มเราใช้ละเกี่ยวกับมินี่ช่วยสอนอะไรแล้วนานาดีมวยงั้นสิ parents meeting เลยอะแบบดูนะนานาดีฮัลโหลก็มาใส่สินค้าแล้วก็เด็กตุ้งอะไรแบบแล้วที่เกี่ยวกับวิดีโอใช้เดี๋ยวนุ่มเราใช้ละเกี่ยวมาทางอีบล็อกต้องมาทิ้งเลยสิบายบาย